मैम खुलजरी इम्पैक्ट न्यूज़ की मनहुनदा मैम तराम नोक्सरी मणिपुर यावना भारत की स्टेट की सौप इलेक्शन लाक्तिबा अप्रैल 13 अमसुंग अप्रैल 16 फेज अनि थोना पांगथोकपसिदा मणिपुर गिसु अप्रैल 13 अमसुंग अप्रैल 16 हरिब लोकसभा इलेक्शन इनर मणिपुर पार्लियामेंट्री कॉन्स्टिट्यूएंसी अमदी आउटर मणिपुर योरिबा इलेक्शन नुमित थ्वे सिगिदमदा स्क्रूटिनी फावल लोयरे स्क्रूटिनी लोयदना इलेक्शन की प्रोसेस याम यांग संगले हाबिताय अदु मणिपुर की मियाम हौजिक सही हौकिबा सही अमसिदगी कमी अहुमदगी हारिबा मणिपुरी तंदु लेतादा फिल्म इंटरनेट डिस्प्लेस पर्सन लिसिंग हुमफुगी मतता रिलीफ कैंप लाइबा मिसी मिना मयाम यावरबा अदुगा मसिना मरम ओरकांदा तोंगान तोंगान बा कम्युनिटी सिंगदा मसिगी अवाबा सैथेंग नंगलिबा लोइना मणिपुर की तोंगान तोंगान इशू सिंग शेड्यूल ट्राइब इशू अदुगा तोंगान तोंगान इशू कया ना मरम ओरकांदा सिगुंबा सयेनबा अदुगा अवाबा मतम सिदा इलेक्शन तौबसी मतम सादे हाइदना हाइरकपा कांगबू फुरुफ नत्रगा तुपा अखोगी सीएसओ सिंग मयाम अमसु लैरी कना करा अखोगी मैते ट्राइब यूनियन की माइकेदगिसु एसटी की स्टेटस सी लाक्त्रगदी भोट सिदा अखोई यावरोय थादरोय हाइबन सिंग बहम थय दो ख्वाइरमन माइकेथेल की माइकेदगिसु हारिबा इरांग सिना फिल्म अमा ताद्रगदी हारिबा इलेक्शन तौबसी मतंग सादे हाइबन सिंग बहम कया अमा थोखिबा लैरे अदुगा अखोगी सीएसओ सिंग सिविल सोसाइटी ऑर्गेनाइजेशन अदुगा अखोगी प्रेशर ग्रुप सिंग माइकेदगिसु हारिबा इरांग सिना मरम ओरकांदा मणिपुर इलेक्शन तौबसी याम नुंगाइते दन को यावजरोय हाइबन सिंग बा वफम कया अमा थोलक मरम अदुना हारिबा इलेक्शन की सबसाबा याम फेवरेबल मतमदो हजिक ओइरबा ए कंड्यूसिव एटमॉस्फेयर फॉर इलेक्शन हाइबा टॉपिक खना नबुदे पेक न्यूज़ की स्टूडियो दा लेंसिन बिरिब साइके हेक थंगना लेंसिन बिजि इमा लाइस्रम मेमनी कन्वेनर ख्वाइरमन इमा कैथेल जॉइंट कोऑर्डिनेटिंग कमिटी इमा मेमु अहम तराम नोक्सरी दग मे आइदे लेंसिन बिरिबा इमा थोंगाम अफाबी जनरल सेक्रेटरी पोरे लेमरल मेरा पाइबी अपन बुलुक मणिपुर की यामना पायनियर ओइबा इमा लुपसिंग बंगदा मोइबा पोरे लेमरल की तुम जनरल सेक्रेटरी नि मागी साइट की सु इमा से तराम नोक्सरी विथ मिते ट्राइब यूनियन की कन्वेनर यूथ विंग कन्वेनर बिरिबा हाउबिजम सुरजित ने सुरजित से तराम नोक्सरी कोई हुजिक की लाइबा स्टेज सिददे मणिपुर की ओइरिबा इशू सिदा अखो मे की तांग अहुमदगी चथरइबा अखोगी मिरमदगी लाकपा खुकी सिंगना मणिपुर से मांगहलगे तुमहलगे हाइबगी अकनबा चाजब लोइना अटैक तौरपदा ngasi ngasi mak lengak loi singsina kariguma mata haidana tuminna pangsallega leiraba aduga hojik thoiba problem myam si akhoi field chatana kari kamdawge haiba natanam tumin leitho kanda hojikti election si la akanda di mi khudimak masa paiba dona mathum marang hauriba cha aigi motadi ऐसे याम इकाई ngai oi bai khoi state ne logane ba atop no uraga karigino haiba matamda ai khoi si india gi citizen lamane ba adubo india gi citizen lam oira kanda miram dagi lakpa atop leibak tagi lakpa mina ai khoi gi state sida leijeri ba ai khoi gi mi singsi khunda leita ba yaroi ai khoi separate ai khoi gi lampi ga damne ai khoi gi oira damni haidana mla tara aduna manipur ngakane ne assembly member oiri ba dara du bok chong tho kanda thokra kanda ai khoi gi state sida pairiba akhoi lengak loi singsina tominna leithoisa masidai sida vote ne hena important oiba aduga akhoi misa miyam amana mangthara iba sida iba mayum kai thariba adagi misi mina yauriba sina important oiraktaba adudadi nupi ama oina mama ama oina singya tamnya da chatru matam da wahoriba adagi oihoriba kaphoriba mayam du urba matam da akhoi na vote yaudana vote langba matam se masi matam sadi haiba se akhoi da achauwa wakhalo lakpa ga loina na vote chi matam gra akhoi gi oina di state gi oina di nariba yeiba chumna na ba yek ba natte haba misi mina yaudana miram dagi lakpa mi singduna yekai thingai raba sida state sida akhoi lo leiribra leitabra चिंगदना लो लेक्ट्रे तंपाक्तना लो लेरे अदो अरगदी चिंग तम अनिसी अखोय अमतनी न सरकार न लावरगदी सब साबी स्टेप लो दु लौर कांदा मिरम दे लाइबा मी सिंगदो बेक तोबिग्रो हंदोनग्रो अदुगा सब साबी अखोय गी इरमदम सिदैदा सोइरिबा मयाम से सब चाना स्टेज अमदा थमगा मयु मकै फजना लेहल कांददी डेमोक्रेसी की राइट तो अखोय सब चाना ngakmina सेबा अदुगी स्टेज यावद्रिङैदा डेमोक्रेसी नि हायरगा मी सिबा नाबा खंगदे vote yam important ni haina lobba sidi vote di akhoi da de important oide misi mina aigi iramdam kai gargadi aigi state leidragadi ai vote ko dongna dori akhoi na aigi marup me mana su yamna marik tumna thamdi gre ko me gi tang ahum da ngasi phawbo sida chingkhong chinga da lairiba akhoi gi
ꯏꯊꯛ ꯊꯣꯡꯕꯗꯒꯤ ꯍꯧꯔꯀꯥꯟꯗ ꯏꯆꯥ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯟꯁꯤ ꯐꯪꯗꯦ ꯃꯆꯥ ꯃꯋꯥ ꯀꯥꯏꯅꯕꯒꯤ ꯃꯆꯥ ꯁꯤꯈ꯭ꯔꯕ ꯏꯃꯨꯡ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯔꯤꯕ ꯏꯃꯨꯡ ꯅꯨꯄꯤ ꯀꯥꯏꯅꯔꯕ ꯏꯃꯨꯡꯁꯤꯡꯗꯨꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯆꯩꯅꯥꯗꯣ ꯉꯁꯤꯒꯤ ꯂꯩꯉꯥꯛꯁꯤꯅ ꯐꯥꯎꯗꯦꯅ ꯂꯧꯋꯦꯕ ꯃꯗꯨ ꯐꯥꯎꯔꯝꯕ ꯇꯥꯔꯒꯗꯤ ꯉꯁꯤ ꯃꯣꯏꯅ ꯏꯂꯦꯛꯁꯟꯗ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯅ ꯇꯧꯔꯤꯕꯁꯦ ꯃꯣꯏ ꯈꯤꯇꯪ ꯈꯣꯡꯐꯝ ꯈꯤꯇꯪ ꯍꯟꯗꯣꯛꯑꯝꯒꯗꯕꯅꯤ ꯍꯥꯏꯕꯗꯤ ꯌꯩꯊꯣꯛ ꯌꯩꯁꯤꯟ ꯈꯤꯇꯪꯁꯨ ꯇꯧꯔꯒ प्रꯖꯥꯒꯤ ꯏꯟꯇꯔꯦꯁꯇ ꯊꯕꯛ ꯈꯤꯇꯪ ꯇꯧꯕꯤꯔꯝꯃꯒꯗꯤ ꯑꯩꯈꯣꯏꯅ ꯃꯣꯏꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯏꯀꯥꯏ ꯈꯨꯝꯅꯒꯅꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯂꯩꯉꯥꯛꯁꯤꯅ ꯇꯧꯔꯤꯕꯁꯤꯗꯤ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯄꯦꯟꯗꯦ ꯃꯔꯝ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯏꯂꯦꯛꯁꯟ ꯑꯩꯈꯣꯏ ꯏꯀꯥꯏ ꯈꯨꯝꯅꯩ ꯇꯧꯕꯇꯕꯨ ꯃꯇꯥꯡ ꯃꯇꯝ ꯍꯥꯏꯗꯅ ꯑꯃ ꯂꯩꯒꯅꯤ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯃꯇꯥꯡ ꯃꯇꯝ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯠꯁꯤ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯔꯤꯕ ꯃꯩꯇꯩ ꯃꯔꯨꯑꯣꯏꯅ ꯃꯩꯇꯩ ꯖꯥꯇꯤꯁꯦ ꯃꯨꯠꯊꯠꯅꯕꯒꯤ ꯂꯥꯂꯣꯡꯗ ꯏꯟꯗꯤꯌꯥꯅ ꯀꯨꯀꯤꯕꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯄꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯒꯤ ꯀꯟꯁꯦꯞꯅꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯏꯔꯥꯡ ꯇꯧꯔꯦꯀꯣ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯍꯥꯠꯂꯦ ꯇꯨꯞꯄꯦ ꯃꯩ ꯊꯥꯔꯦ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ CMC ꯃꯥꯒꯤ ꯃꯈꯨꯠꯇ ꯀꯩꯅꯣꯁꯤ ꯂꯩꯌꯦꯕ ꯄꯋꯥꯔꯁꯦ ꯍꯣꯝꯒꯤ ꯄꯋꯥꯔ ꯂꯩ ꯄꯥꯏꯔꯤꯑꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯥꯅ ꯃꯔꯝꯗ ꯃꯖꯥꯇꯤꯕꯨ ꯅꯨꯡꯁꯤꯔꯕ ꯃꯥꯒꯤ ꯄ꯭ꯔꯖꯥ ꯅꯨꯡꯁꯤꯕꯒꯤ ꯁ꯭ꯇꯦꯟꯗꯣ ꯆꯞ ꯆꯥꯅ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯃꯥ ꯈꯨꯗꯛꯇꯨꯗ ꯑꯍꯨꯝꯗꯨ ꯅꯪꯍꯧꯗ꯭ꯔꯒꯁꯨ 4 ꯅꯠꯇ꯭ꯔꯒ 5ꯗꯗꯤ ꯃꯥꯒꯤ ꯁꯨꯒꯤ ꯒ꯭ꯔꯥꯎꯟ ꯔꯨꯝꯗꯣ ꯐꯖꯅ ꯆꯠꯂꯒ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯛꯄ ꯃꯇꯝꯗ ꯀꯝꯄꯜꯁꯔꯤ ꯂꯥꯟ ꯂꯦꯞꯄꯦꯕ ꯂꯥꯛꯁꯟꯕ ꯉꯝꯕꯒꯤ ꯌꯥꯝ ꯂꯥꯏꯅ ꯂꯥꯛꯁꯜꯂꯦꯕ ꯀꯦꯄꯥꯁꯤꯇꯤ ꯂꯩꯌꯦꯕ ꯀꯔꯤꯒꯤ ꯂꯥꯛꯁꯟꯗꯦ ꯃꯗꯨ ꯑꯗꯨ ꯃꯥ ꯍꯥꯎ ꯐꯥꯔ ꯃꯥ ꯀꯗꯥꯏ ꯐꯥꯎ ꯄ꯭ꯔꯖꯥ ꯅꯨꯡꯁꯤꯒꯦꯕ ꯅꯨꯡꯁꯤꯔꯒꯗꯤ ꯃꯥ ꯀꯔꯤꯒꯤ ꯊꯕꯛ ꯑꯦꯄ꯭ꯂꯥꯏ ꯇꯧꯗꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯗꯤ ꯃꯁꯤꯒꯤ ꯄꯣꯠꯁꯤꯗꯤ ꯚꯣꯠ ꯇꯧꯕ ꯍꯧꯖꯤꯛ ꯃꯇꯥꯡ ꯇꯪꯗꯨ ꯂꯩꯇꯥꯅ ꯍꯜꯂꯨ ꯑꯩꯈꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯖꯩ ꯏꯟꯗꯤꯌꯥꯒꯤ ꯏꯂꯦꯛꯁꯟꯁꯦ ꯑꯩꯈꯣꯏ ꯏꯀꯥꯏ ꯈꯨꯝꯅꯖꯩ ꯇꯧꯕꯇꯕꯨ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯑꯃꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯕ ꯐꯪꯗ꯭ꯔꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯅ ꯂꯩꯔꯤꯕꯁꯦ ꯁꯦꯒꯥꯏꯒꯦꯔꯥ ꯍꯣꯒꯦꯔꯥ ꯏꯆꯥ ꯏꯁꯨꯁꯤꯡꯒ ꯏꯪꯅ ꯆꯤꯛꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯃꯤꯟꯅꯕ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯦ ꯑꯗꯣ ꯉꯁꯤ ꯑꯗꯨ ꯐꯪꯗꯅ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯡꯉꯩ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯃꯋꯥ ꯀꯥꯏꯅꯕꯒꯤ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯕꯒꯤ ꯃꯌꯥꯝ ꯑꯃ ꯇꯦꯡꯊꯥꯈꯣꯜ ꯃꯔꯛꯁꯤꯗ ꯚꯣꯠ ꯇꯧꯅꯤ ꯀꯥꯏꯅ ꯇꯧꯔꯛꯄꯁꯤꯗꯤꯅꯦ ꯃꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯌꯥꯝ ꯑꯗꯨꯃꯛꯄꯨ ꯏꯟꯗꯤꯌꯥꯒꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯑꯉꯝꯕꯅꯤ ꯄꯋꯥꯔꯒꯤ ꯖꯨꯛꯅꯦ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯄꯋꯥꯔꯒꯤ ꯖꯨꯛꯅꯦꯅ ꯂꯧꯖꯩ ꯑꯩꯅ ꯄꯋꯥꯔꯅꯦ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯄꯋꯥꯔꯅꯦꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯀꯥꯟꯗ ꯚꯣꯠꯇꯤ ꯀꯝꯄꯜꯁꯔꯤ ꯇꯧꯒꯗꯕ ꯃꯥꯜꯂꯦ ꯑꯗꯨꯝꯗꯤ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯌꯥꯅꯤꯡꯗꯕꯗꯨ ꯎꯠꯄꯅꯦꯕ ꯌꯥꯅꯤꯡꯗꯕ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯎꯐꯝ ꯊꯣꯛꯄꯒꯤ ꯂꯥꯎꯅꯤ ꯃꯄꯤꯅꯤ ꯃꯄꯥꯅꯤ ꯇꯥꯕꯤꯗꯕꯗꯤ ꯃꯣꯏ ꯃꯋꯥꯆꯥꯅꯤ ꯑꯩꯈꯣꯏꯅ ꯃꯗꯨ ꯇꯥꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯀꯩꯅꯣꯁꯨ ꯂꯩꯇꯦ ꯇꯥꯕꯗꯤ ꯇꯥꯒꯗꯕꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯂꯥꯎꯔꯤ ꯇꯥꯑꯣꯏꯅꯅꯦꯕ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯂꯥꯎꯔꯤꯁꯦ ꯂꯩꯉꯥꯛꯇ ꯈꯨꯗꯤꯡꯃꯛꯇ ꯂꯥꯎꯔꯤꯁꯦ ꯑꯗꯣ ꯃꯣꯏꯅ ꯇꯥꯕꯤꯕ ꯇꯥꯕꯤꯗꯕꯗꯤ ꯃꯣꯏ ꯃꯊꯧꯅꯤ ꯇꯧꯕꯇꯕꯨ ꯃꯤꯌꯥꯝꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕꯗꯤ ꯑꯐꯕꯗꯤ ꯈꯛ ꯑꯣꯏꯔꯣꯏ ꯄꯣꯏꯟ ꯑꯝꯇꯪ ꯊꯝꯖꯒꯦꯀꯣ 2009ꯗ ꯔꯕꯤꯅꯥ ꯁꯟꯖꯤꯠꯀꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯀꯪꯒ꯭ꯔꯦꯁꯀꯤ ꯂꯩꯉꯥꯛꯅꯤꯀꯣ ꯂꯩꯉꯥꯛ ꯃꯇꯝꯗꯨꯗ प्रजाꯒꯤ ꯃꯤꯌꯥꯝꯒꯤ ꯀꯟꯁꯦꯞꯇ ꯂꯩꯈꯤꯕꯁꯤ ꯃꯅꯤꯄꯨꯔꯗ ꯀꯪꯒ꯭ꯔꯦꯁꯁꯦ ꯑꯃꯨꯛ ꯍꯟꯅ ꯃꯔꯨ ꯏꯍꯨꯜꯂꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝꯅꯤ ꯌꯥꯝ ꯆꯞ ꯃꯥꯟꯅꯅ ꯉꯥꯡꯅꯈꯤꯕꯅꯤꯀꯣ ꯁꯤ ꯋꯥꯐꯝꯁꯦ ꯑꯗꯨꯕꯨ ꯑꯦꯕꯁꯣꯂꯨꯠ ꯃꯦꯖꯣꯔꯤꯇꯤ ꯍꯦꯜꯂꯒ ꯌꯥꯝ ꯋꯥꯡꯅ ꯀꯥꯈꯤ ꯄꯋꯥꯔꯒꯤ ꯖꯨꯛꯅꯤ ꯍꯥꯏꯖꯕꯗꯨꯒꯤ ꯑꯥꯔꯊꯅꯤꯀꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯧꯖꯤꯛꯁꯤ ꯃꯣꯏꯅ ꯚꯣꯠꯁꯤ ꯅꯝꯗꯅ ꯇꯧꯔꯅꯤ ꯀꯥꯕꯁꯨ ꯃꯣꯏꯅ ꯀꯥꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯂꯩꯖꯩ ꯉꯁꯥꯏ ꯈꯨꯗꯝꯗꯣ 13ꯗ 2000 ꯍꯣꯏ ꯌꯥꯝ ꯑꯀꯟꯕ ꯏꯍꯧ ꯂꯩꯈ꯭ꯔꯒꯁꯨ ꯑꯗꯨꯝ ꯑꯉꯝꯕꯅ ꯅꯝꯕꯔ ꯒꯦꯝꯅꯤ ꯍꯥꯏꯇꯥꯔꯦ ꯃꯥꯅꯦ ꯅꯝꯕꯔ ꯒꯦꯝꯅꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯁꯤ ꯂꯥꯎꯒꯅꯤ ꯂꯥꯎꯐꯝ ꯊꯣꯛꯑꯦ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯒꯤ ꯃꯃꯥꯅꯦ ꯑꯩꯒꯤ ꯄ꯭ꯔꯖꯥꯅꯦ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ CMꯗ ꯑꯩꯈꯣꯏꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯖꯗ꯭ꯔꯤꯁꯦ ꯍꯣꯏ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯃꯣꯏꯁꯤꯡꯁꯤꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯃꯣꯏꯗꯤ ꯆꯩꯅꯥꯁꯦ ꯑꯝꯇ ꯐꯥꯎꯗꯦꯕ ꯉꯁꯤꯐꯥꯎꯗ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯈꯤꯗꯕꯒꯤ ꯃꯆꯥ ꯂꯩꯈꯤꯗꯕꯒꯤ ꯃꯄꯨꯔꯣꯏꯕ ꯆꯩꯅꯥ ꯑꯝꯇ ꯐꯪꯗ꯭ꯔꯤꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯁꯥꯡꯅ ꯌꯦꯡꯖꯔꯛꯄ ꯑꯁꯤ ꯄꯥꯏꯔꯤꯁꯤꯡꯁꯦ ꯍꯧꯈꯤꯕꯗ ꯄꯥꯏꯕꯁꯤꯡꯗꯨꯁꯨ ꯑꯥꯎꯇꯔꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯊꯧꯕꯥꯜ ꯑꯃꯗꯤ ꯀꯛꯆꯤꯡꯒꯤ ꯑꯣꯏꯅ ꯃꯣꯏ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯣ ꯊꯧꯕꯥꯜꯒꯤ ꯑꯁꯥꯏꯁꯤꯗ ꯀꯌꯥ ꯀꯦꯝꯄꯦꯟꯒꯤ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕꯁꯤ ꯃꯃꯤ ꯇꯥꯗꯦ ꯃꯣꯏꯒꯤꯁꯨ ꯂꯥꯛꯏꯕ ꯄꯣꯠꯁꯤꯅ ꯑꯩꯈꯣꯏꯒꯤ ꯗꯤꯃꯥꯟꯁꯤ ꯑꯥꯎꯇꯔꯗ ꯂꯩꯔꯤꯕ ꯊꯧꯕꯥꯜ ꯑꯃꯗꯤ ꯀꯛꯆꯤꯡꯒꯤ ꯑꯣꯏꯕ ꯗꯤꯃꯥꯟꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯤꯇꯩꯅ ST ꯂꯤꯁꯇ ꯆꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅ
kuina lisang sina talaga laiba demand sidai akhoi mitai mayam su yaramde hawlakpa matamda kana gumba jingna akhoi mitai singsi sengna har kan da akhoi di ningthogi macha masuni akhoi di aduni adani adigi di akhoi di arji gi sadana udani akhoi di konungi aduni ka har kan da yadana mayam ama leram hai tare ko yadana leram basi akhoi na amamam tangoi sana jadana khotana mayam kana hona jadana akhoi mitai singi se apunba kaino sagala kan se da mora ma toina yana kan se akhoi si STG list da channa haidana yam wana sagasara kanjala kan sidai iban khoina mamang da miskol tawjaki da mi lak mapan gi mayana yare haibagi dum kan sen am khak sulai grabane sigi murak sidai kamai tawge na wana ikhoi gi yaram da mitai mayam si punjalaga sagala la kan sidai ikhang khangudana khoi gi ching da BS tawba khoi gi satri organization ansam haidana ama khakna khoi gi governor of Manipur da mitai ni ST list chan ba si yaroi haidana thajalak ba haitare aduna huji outer ki jaga da constituency tari sidai lauri ba ikhoi no ST no vote hairiba campaign sigi manung sanna no withdraw no vote haidana campaign committee ma semaga tawri moi gi demand sina kaino kan jai da ansam na ngai gi governor da pisan giba memorandum adu withdraw tawdragadi akhoi vote singsi outer gi oina vote si yaujaroi amadi pangthupi gano haibagi potuni vote sidi adum nampu hapu da tawgi be ai tum khan khini adubu ikhoi gi oina su vote hai base hanta ki bosin ahan bana teba general near kaino da 2027 da general election chaw bam leire ko hujikti ekoi su MMTU gi su leiba situation sidai da yamna ma soina campaign to bada kitang ekoi da su wakhan khar khan bai tare ko maramdi wana ba timing se da dun ekoi campaign do mu tawra kan se da yamna chamam na ba thok kadra haina jam khanari ama mu kari gum creator ko yamuna khana je tawre haini ngai su leite sigi sidai sida ekoi na haijani ba poti ngasai tawrani bot tawrani ado akhoi gi oina su campaign di lep palai kiroi general election da hena chauna mami tarakani akhoi gi no ST no bot haiba pose ko ado hujik su leiba phibam sidai sida khallaga su ngasai gi thada da yade hairaga su hujik mamang da di akhoi gi political party sing natra candidate mayam sing sina lauraga khongaga taraga emotional da ga ida tawrakan se bot si dum lawme do hujik ti laiba akhoi gi appeal si voter sing sidai sida kai gum thada da yadre hairagadi akhoi pamiba demand si taseng na ST gi oina aina haijam matamda lepiba natraga na vote khombalaiba kangbusing aduna maira paibi gi kaino oigera group oigera either club ki organization oigera consent ama lobi bhai tare makhun ira kan akhoi vote ekabaga akhan bu khumthang di khoi ST gi pose tawbani haidana mi khudingi consent lobudi ngamoi signature se hai tare ko tawbadabu simbiriba laikai club organization singduna kagar kanjida akhoi ST gi pose soidana tawgani amadi masi sumsoi soidana ai hakthina mateng pangani haibana singbagi consent sima lobiraga adumaina haidi moina hummaga puba yade koi moida para ama tambibam thoi noise khoina bot hadaraga khangadoribani aigi vote ki value aduga nangna hayeng tawkadaba nangna karaga da nangna tongadaba gari nangi MP haiba potu da thetkadaba poto aigi vote sigi su saru yawi haibagi moida para ama tambibadune khoina pami se dona voter sing da su hujik mayam ama khoi da su phagi oina hai tare ko ima noi si taroga yasanagi ni ko ka haira kan khoi da lai posi mitai mayam am ki responsibility ma lai hai tare maram ST hai posi sungsoi soi dana tan da ba ya da ba phang da ba ya da pot amani haira kan se da mitai tribe union na ngasai gi court case tau zaruba aduna maram or kan da khoina ga miskol campaign taro kan da mioi langma phal gi miam sing asina khoi thajaba ma lai greba aduna ngahana mu vote mu yaw ba soron thora kan da kaino mu campaign am toksana ba tat pat ki potu yarak ta bagi khoi achoba responsibility ma lak pai tare aduna akhoi na piba ngam badi natte tawbada akhoi gi demand asidi akhoi tokpa yade hanba yade aduduna akhoi gi oina mui loi yawrasu India gi apunma mising sina akhoi gi mayok ta lep taraga su mitai SC phangbada muin ye taraga akhoi gi di phangom thokpa hakni akhoi gi right ni mase tandaba yade haibagi phirep se le ka jida akhoi election se masi sima akhoi yawdaba amadi hujiki hariba voter sing na su thada da bayadi haiga su masa gi oina chap chana phirep mam longna badugi appeal duni akhoi na vote thada jararoi haiba se leiriba lengak adu thajadre haibani yam ikai ni ngai ni sigi pose yes yam ikai ni ngai ne ba maramdi akhoi gi imai pa oiriba sing dui da akhoi na pendre akhoi noida akhoi mari tatnaraji haibagi mawong da lauri pose yamna masi khangam thokpane haidi demand se amagi boiro aina ST rom da laksara kanse je taliba posi akhoi na moi ma pot maran loge haiba nate ba noi gi sotu da gi CPU haiba nate akhoi gi dinga sai gi schedule type ki demand sidai da
ꯅꯣꯏꯒꯤ ꯐꯣꯡꯗꯣꯛꯐꯝ ꯊꯣꯛꯄ ꯑꯦꯁ ꯑꯦ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯑꯣꯐ ꯗ ꯄꯤꯄꯜ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯚꯣꯏꯁꯁꯤ ꯒꯥꯔꯖꯤꯌꯥꯟ ꯑꯣꯏꯅ ꯇꯧꯕꯤꯌꯨ ꯍꯥꯏꯔꯒ ꯇꯥꯟꯕ ꯂꯥꯛꯄꯁꯤ ꯀꯨꯏꯔꯛꯑꯕꯅꯤꯅ ꯊꯥꯖꯕ ꯊꯝꯃꯛꯇ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯅꯣꯏꯗ ꯊꯥꯖꯗ꯭ꯔꯦ ꯑꯩꯈꯣꯏ ꯚꯣꯠ ꯌꯥꯎꯖꯔꯔꯣꯏꯒꯦ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯠꯁꯦ ꯁꯤꯒꯤ ꯄꯣꯠꯁꯤꯃ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯩꯁꯦ ꯅꯥꯒꯔꯤꯛ ꯑꯃꯅ ꯂꯩꯉꯥꯛ ꯑꯃꯅ ꯊꯥꯖꯗ꯭ꯔꯦ ꯑꯩꯈꯣꯏ ꯚꯣꯠ ꯊꯥꯗꯖꯔꯔꯣꯏ ꯍꯥꯏꯕꯁꯤ ꯃꯁꯤ ꯑꯩꯅ ꯈꯟꯕꯗ ꯍꯟꯗꯛꯀꯤ ꯏꯁꯨꯁꯤꯗ ꯌꯥꯝ ꯑꯆꯧꯕ ꯚꯣꯏꯁ ꯑꯃ ꯑꯣꯏꯔꯝꯒꯗꯧ ꯃꯥꯜꯂꯤ ꯃꯃꯥꯡꯗꯗꯤ ꯁꯨꯃꯥꯏꯅ ꯀꯌా ꯂꯥꯎꯈꯤꯗ꯭ꯔꯦ ꯑꯩꯅ ꯊꯦꯡꯅꯖꯔꯛꯄꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯃꯁꯤꯗ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯒꯗꯤ ꯈꯪꯗ꯭ꯔꯕ ꯍꯥꯏꯕꯗꯨꯅꯤ ꯑꯃꯅ ꯏꯃꯥꯃꯤ ꯑꯃꯅ ꯑꯣꯏꯔꯁꯨ ꯏꯃꯥ ꯑꯄꯥꯕꯤꯅ ꯑꯣꯏꯔꯁꯨ ꯅꯣꯏꯗ ꯊꯥꯖꯗ꯭ꯔꯦ ꯑꯩ ꯚꯣꯠ ꯊꯥꯗꯖꯔꯔꯣꯏ ꯍꯥꯏꯕꯁꯦ ꯂꯩꯉꯥꯛꯇꯨꯅ ꯃꯁꯤꯗꯩꯁꯤꯗ ꯅꯣꯏ ꯊꯥꯗꯗ꯭ꯔꯁꯨ ꯑꯩꯈꯣꯏꯗꯤ ꯀꯥꯗꯧ ꯂꯩꯔꯦ ꯍꯥꯏꯕꯗꯣ ꯃꯗꯨꯅ ꯋꯥꯐꯝ ꯑꯃꯅꯤ ꯇꯧꯕꯇꯕꯨ ꯑꯩꯅ ꯂꯩꯉꯥꯛꯆꯔꯤꯕ ꯑꯩꯅ ꯁꯥꯁꯟ ꯇꯧꯖꯔꯤꯕ ꯂꯝꯗꯝ ꯑꯃꯈꯛꯇ ꯑꯩꯒꯤ ꯄꯤꯄꯜꯁ ꯑꯃꯅ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯅꯣꯏ ꯊꯥꯖꯗ꯭ꯔꯦ ꯚꯣꯠ ꯊꯥꯗꯖꯔꯔꯣꯏ ꯍꯥꯏꯕꯁꯤꯗꯤ ꯏꯀꯥꯏ ꯈꯪꯗꯕꯗꯨꯗꯤ ꯑꯗꯨꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯤ ꯑꯩꯈꯣꯏ ꯃꯃꯥꯡꯗꯁꯨ ꯃꯌꯥꯝ ꯑꯃ ꯍꯥꯏꯈ꯭ꯔꯦ ꯀꯪꯒ꯭ꯔꯦꯁꯅ ꯄꯥꯜꯂꯤꯉꯩꯗꯁꯨ ꯑꯩꯈꯣꯏꯒꯤ ꯏ ꯇꯤꯒꯤ ꯃꯇꯥꯡꯁꯤ ꯀꯩꯅꯣꯗ ꯄꯨꯊꯣꯛꯄꯤꯌꯨ ꯑꯦꯖꯦꯟꯗꯥ ꯑꯃ ꯑꯣꯏꯅ ꯄꯨꯊꯣꯛꯄꯤꯔꯀꯥꯟꯗ ꯑꯦꯁꯦꯝꯕ꯭ꯂꯤ ꯐꯝꯕ ꯃꯇꯝꯗ ꯗꯤꯁꯤꯖꯟ ꯂꯧꯕꯤꯌꯨ ꯍꯥꯏꯕꯅꯤ ꯍꯟꯗꯛꯀꯤꯗꯨꯁꯨ ꯑꯗꯨꯝ ꯍꯥꯏ ꯑꯗꯨꯕꯨ ꯄꯨꯊꯣꯛꯄꯤꯈꯤꯗ꯭रे ꯍꯣꯏ ꯀꯪꯒ꯭रेꯁꯀꯤ ꯑꯣꯄꯣꯖꯤꯁꯟꯗꯒꯤ ꯍꯥꯏꯔꯤꯕ ꯇꯤꯒꯤ ꯄꯣꯠꯁꯤ ꯃꯣꯏꯒꯤ ꯀꯩꯅꯣꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯑꯣꯏꯕ ꯇꯥꯝꯗ ꯖꯦꯔꯣ ꯑꯋꯥꯔꯗ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯄꯨꯈꯠꯂꯀꯥꯟꯗ ꯇꯧꯕꯗꯨꯁꯨ ꯑꯗꯨꯁꯨ ꯑꯗꯨꯝ ꯄꯥꯎꯈꯨꯝ ꯄꯤꯈꯤꯗ꯭रे ꯍꯥꯏꯕꯗꯤ ꯁꯥꯡꯉꯕ ꯅꯝꯁꯜꯂꯒ ꯑꯗꯨꯝ ꯀꯔꯤꯝꯇ ꯈꯟꯅꯗꯦꯕ ꯉꯥꯏꯈꯣ ꯁꯤꯗꯅ ꯉꯥꯛꯇꯅꯤ ꯃꯇꯥꯡ ꯆꯥꯗ꯭ꯔꯤ ꯑꯗꯒꯤꯗꯤ ꯑꯇꯣꯞꯄ ꯐꯨꯔꯨꯞ ꯌꯦꯠꯂꯦ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯑꯥꯏꯗꯦꯟꯇꯤꯇꯤꯁꯦ ꯃꯤꯇꯩꯒꯤ ꯂꯥꯏꯁꯦꯟꯁꯁꯦ ꯀꯅꯥꯗ ꯄꯤꯊꯣꯛꯈ꯭ꯔꯒꯦꯕ ꯑꯩꯈꯣꯏꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯁꯦ ꯐꯨꯔꯨꯞ ꯑꯃꯅ ꯄꯥꯏꯈ꯭ꯔꯕ꯭ꯔꯕ ꯃꯤꯇꯩꯁꯦ ꯀꯅꯥꯗꯅꯣꯕ ꯍꯪꯗꯣꯏꯁꯦ ꯁꯦꯟꯇ꯭ꯔꯦꯜ ꯒꯃꯦꯟꯗ ꯃꯤꯇꯩꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯄꯤꯊꯣꯛꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯝꯃꯨꯅꯤꯇꯤ ꯑꯇꯣꯞꯄꯗ ꯑꯩꯈꯣꯏꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯁꯦ ꯄꯤꯊꯣꯛꯈ꯭ꯔꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯦꯟꯁꯁꯤ ꯀꯅꯥꯗ ꯄꯤꯈ꯭ꯔꯒꯦ ꯀꯅꯥꯗ ꯁꯤꯟꯅꯈ꯭ꯔꯒꯦꯕ ꯑꯩꯈꯣꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯗꯤꯃꯥꯟ ꯄꯤꯕꯤꯌꯨꯁꯤꯕꯨ ꯑꯇꯣꯞꯄ ꯐꯨꯔꯨꯞꯅ ꯌꯥꯗꯦ ꯍꯥꯏꯁꯦ ꯑꯇꯣꯞꯄ ꯐꯨꯔꯨꯞꯇꯨꯒꯤ ꯃꯈꯥꯗ ꯂꯩꯔꯕ꯭ꯔꯕ ꯃꯤꯇꯩ ꯍꯥꯏꯕ ꯐꯨꯔꯨꯞꯁꯦ ꯃꯣꯏꯒꯤ ꯑꯌꯥꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯧꯗꯣꯏꯔꯕ ꯁꯤꯗꯩꯁꯤꯗ ꯃꯤꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯀꯨꯀꯤꯂꯦꯟ ꯑꯃꯒꯤ ꯗ꯭ꯔꯤꯝꯁꯦ ꯉꯁꯤ ꯉꯔꯥꯡꯒꯤ ꯋꯥ ꯅꯠꯇꯦꯕ ꯑꯥꯏ ꯑꯣꯐꯤꯁꯥꯔ ꯑꯃ ꯂꯩꯔꯝꯃꯦ ꯍꯥꯏ ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯊꯥꯡꯒꯣꯄꯥꯎ ꯀꯤꯞꯖꯦꯟ ꯍꯥꯏ ꯇꯤ ꯀꯤꯞꯖꯦꯟ ꯍꯥꯏꯗꯅ ꯑꯥꯏ ꯑꯣꯐꯤꯁꯥꯔꯅꯤ ꯍꯥꯏ ꯃꯣꯏꯒꯤ ꯗ꯭ꯔꯤꯝꯁꯤꯗ ꯀꯨꯀꯤꯂꯦꯟ ꯑꯃ ꯁꯦꯝꯅꯅꯕꯒꯤꯗꯃꯛꯇ ꯁꯥꯡꯕ ꯄꯔꯤꯡ ꯑꯃ ꯂꯥꯛꯈ꯭ꯔꯦꯕ ꯑꯩꯈꯣꯏꯒꯤꯁꯨ ꯂꯩꯔꯤꯕ ꯃꯤꯇꯩ ꯑꯣꯐꯤꯁꯥꯔꯁꯤꯡꯁꯦ ꯀꯩꯗꯧ ꯂꯩꯍꯧꯒꯦ ꯈꯪꯍꯧꯗꯕ꯭ꯔꯥꯕ ꯉꯁꯤ ꯇꯀꯠ ꯇꯦꯛꯅ ꯁꯤꯔꯤꯕ ꯃꯌꯥꯝ ꯅꯍꯥ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯂꯥꯜꯂꯨꯕꯒꯤ ꯁꯤꯔꯤꯕ꯭ꯔꯥꯕ ꯃꯣꯏꯅ ꯁꯣꯏꯔꯝꯕꯗꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯉꯁꯤ ꯏꯃꯥ ꯑꯩ ꯍꯩꯖꯩꯁꯦ ꯑꯩꯈꯣꯏꯅ ꯁꯤꯔꯤꯁꯦ ꯃꯃꯥꯡꯗ ꯍꯧꯈꯤꯕ ꯁꯔꯀꯥꯔ ꯃꯌꯥꯝꯁꯤꯡꯗꯨꯅꯅꯦꯕ ꯀꯨꯀꯤ ꯃꯆꯥ ꯑꯃꯈꯛꯅꯗꯤ ꯇꯧ ꯉꯝꯃꯒ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯒꯤ ꯂꯩꯔꯤꯕ ꯑꯣꯐꯤꯁꯥꯔ ꯃꯌꯥꯝ ꯂꯩꯔꯤꯕ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯅ ꯀꯩꯗꯧꯕꯩ ꯈꯪꯗ꯭ꯔꯤꯅꯣꯕ ꯑꯗꯨꯒꯨꯝꯕ ꯃꯅꯨꯡꯗ ꯇꯧꯔꯤꯕ ꯀꯟꯁꯄꯤꯔꯦꯁꯤ ꯃꯌꯥꯝ ꯑꯃ ꯂꯧꯊꯣꯛꯅꯕ ꯃꯌꯥꯝꯁꯤꯡꯁꯦ ꯀꯩꯗꯧꯕ ꯈꯪꯗ꯭ꯔꯤꯅꯣ ꯑꯇꯣꯞꯄ ꯏꯁꯨ ꯃꯌꯥꯝꯁꯦ ꯑꯣꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯀꯧꯗꯅ ꯃꯤꯐꯝ ꯇꯧꯗꯅ ꯈꯣꯠꯇꯅ ꯈꯟꯅꯩ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯦ ꯑꯗꯨꯝ ꯈꯟꯅꯕꯤ ꯕꯣꯠ ꯂꯦꯞꯄ ꯍꯥꯏꯗꯨ ꯔꯥꯏꯕꯦꯜꯒꯤ ꯑꯗꯨꯅ ꯇꯣꯉꯥꯟꯕ ꯑꯃꯅꯤ ꯐꯝꯃꯤꯟꯅꯗꯣꯏꯁꯦ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ ꯆꯞ ꯃꯥꯟꯅꯅ ꯀ꯭ꯂꯥꯁꯔꯨꯝꯗ ꯐꯝꯃꯤꯟꯅꯔꯀꯥꯟꯁꯤꯗ ꯂꯥꯏꯔꯤꯛ ꯇꯝꯃꯨꯕ ꯄꯣꯠꯇꯣꯏꯅ ꯄꯔꯤꯈꯥꯗꯗꯤ ꯆꯥꯡꯌꯦꯡ ꯑꯩꯈꯣꯏ ꯃꯁꯦꯟ ꯀꯝꯄꯤꯇꯤꯇꯤꯞ ꯇꯧꯅꯔꯀꯥꯟꯗ ꯄꯔꯤꯈꯥ ꯊꯥꯅꯗꯣꯏꯅꯦꯕ ꯁꯦꯝ ꯊꯤꯡ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯃꯌꯥꯝꯁꯦ ꯂꯣꯏ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯇꯤꯒꯤ ꯋꯥꯐꯝꯁꯦ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯗꯅ ꯈꯟꯅꯕꯤꯌꯨ ꯍꯥꯏꯕꯅꯤ ꯑꯗꯨꯒꯨꯝꯕꯗꯨꯁꯨ ꯀꯔꯤꯝꯇ ꯂꯩꯇꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗꯩꯁꯤꯗ ꯑꯗꯨꯅ ꯅꯍꯥꯟ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯕ ꯇ꯭ꯔꯥꯏꯕꯦꯜꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗꯩꯁꯤꯗ ꯃꯣꯏꯗ ꯆꯟꯍꯟꯅꯤꯡꯗꯕꯒꯤ ꯃꯔꯝꯁꯤ ꯄꯣꯏꯟ ꯈꯔ ꯂꯩ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯃꯣꯏꯗ ꯑꯦꯄ꯭ꯔꯤꯍꯦꯟꯁꯟ ꯑꯃ ꯂꯩ ꯍꯥꯏ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯂꯦꯟꯒꯤ ꯏꯁꯨꯗ ꯂꯝꯒꯤ ꯃꯇꯥꯡꯁꯤꯗꯩꯁꯤꯗ ꯃꯣꯏꯅ ꯃꯤꯇꯩꯁꯤꯡꯅ ꯂꯣꯏꯅꯃꯛ ꯇꯤꯒꯤ ꯄꯣꯠꯇ ꯇꯧꯔꯀꯥꯟꯗ ꯃꯣꯏꯒꯤ ꯂꯝꯁꯤꯡꯗ ꯂꯣꯏ ꯈꯨꯟꯗꯥꯔꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯕ ꯃꯤꯄꯥꯏꯕ ꯑꯃ ꯐꯥꯎꯋꯦꯕ ꯏꯃꯥꯅꯤꯗꯩ ꯀꯩꯅꯣꯝꯃ ꯍꯪꯖꯒꯦꯕ ꯉꯁꯤ ꯐꯥꯎꯕꯗ ꯃꯤꯇꯩꯒꯤ ꯑꯆꯧ ꯑꯁꯥꯡ ꯅꯠꯇ꯭ꯔꯒ ꯊꯕꯛ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯆꯤꯡꯒꯤ ꯂꯝꯗ ꯁꯦ ꯎꯈ꯭ꯔꯨꯜꯗ ꯁꯦꯅꯥꯄꯇꯤꯗ ꯆꯥꯟꯗꯦꯜꯗ ꯑꯇꯣꯞꯄ ꯗꯤꯁꯇ꯭ꯔꯤꯛ ꯃꯌꯥꯝ ꯈꯛꯇ ꯊꯕꯛ ꯄꯣꯁꯇꯤꯡ ꯇꯥꯔꯨꯏꯕ ꯖꯒꯥꯗꯨꯗ ꯑꯩꯈꯣꯏꯅ ꯂꯝ ꯑꯃꯇꯪ ꯂꯩꯔꯒ ꯈꯨꯟꯗꯥꯔꯒ ꯂꯩꯔꯦ ꯍꯥꯏꯁꯤ ꯃꯤꯑꯣꯏ ꯀꯌꯥ ꯇꯥꯕꯤꯒꯦꯕ ꯏꯃꯥ ꯇꯥꯗꯦꯕ ꯍꯥꯏꯕꯗꯤ ꯆꯤꯡꯒꯤ ꯂꯝꯗ ꯂꯩꯃꯤꯟꯅꯔꯤꯕ ꯑꯇꯣꯞꯄ ꯀꯝꯃꯨꯅꯤꯇꯤꯒꯤ ꯖꯒꯥꯁꯤꯡꯁꯤꯗꯩ ꯆꯠꯂꯒ ꯃꯤꯇꯩꯅ ꯂꯝ ꯂꯩꯔꯒ ꯂꯝ ꯈꯨꯟꯗꯥꯔ ꯂꯩꯔꯨꯕ ꯍꯥꯏꯕꯁꯤ ꯑꯣꯏꯗ꯭ꯔꯕ ꯄꯣꯠ ꯑꯃꯈꯛꯅꯦ ꯍꯥꯏꯖꯔꯤꯕ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯄꯣꯠꯇꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯇꯁ ꯑꯃꯈꯛ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯃ ꯉꯥꯛꯅꯅꯕꯛꯇ ꯄꯤꯕꯤꯌꯨ ꯍꯥꯏꯕꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯒꯤ ꯂꯝꯁꯤꯡꯗꯨ ꯆꯪꯁꯤꯜꯂꯒ ꯑꯩꯈꯣꯏꯅ ꯂꯩꯒꯦ ꯍꯥꯏꯕ ꯅꯠꯇꯦꯕ ꯄꯣꯏꯟ ꯑꯃ ꯃꯊꯪꯗ ꯑꯃꯨꯛ ꯏꯟꯀꯝ ꯇꯦꯛꯁꯀꯤ ꯃꯇꯥꯡꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯃꯒꯤ ꯔꯦꯡꯛꯇ ꯍꯥꯏꯕꯗꯤ ꯂꯨꯄꯥ ꯂꯥꯛ 2.5 ꯇꯣꯂꯣꯞ ꯆꯥꯕ ꯑꯃꯒꯤ ꯀꯩꯅꯣꯁꯤꯗꯩꯁꯤꯗ ꯃꯥꯔꯆ ꯊꯥꯁꯤ ꯊꯤꯗꯦ ꯏꯟꯀꯝ ꯇꯦꯛꯁꯁꯦ ꯊꯥ 11ꯒꯤ ꯏꯟꯀꯝ ꯇꯦꯛꯁ ꯊꯤ इनकम टैक्स की अपुनब कहीं लुपा लाख 9 मुक्त प्रोफेसर मागी इनकम टैक्स चाही अदुतारगदी जेनरल अखोई मितई मयाम इनकम टैक्स लोइनमक थीब लोरप चाही लोरप लोरप जेनरल कैटेगरी लेरुबनिना तौसुंग शेड्यूल ट्राइब इचिनाउसिंग पोसे कनामत थीदेब अदुना डीजीपी आईजीपी मयाम प्रोफेसर मयाम चाही मंगाद इनकम टैक्स थीदब तंपाक मोदी चिंगी लाइगू मैम लोई खबीरमी साइड लेसलीब खोचलीब मैम लोकान इनकम टैक्स की पैसा खतना अखोई तंपाक लम लेबद मैम लेग्रेब मसे मितई इचिनाउ मैम खंदे हाइतारेको सुब पोट मैम सिगी खुदोंचाब मैम गासे अखोइना फंगद्रा अखोइगा मुनरद्रा कायना खनब अदो
सिगुम मैम मिसअंडरस्टैंडिंग मैम सिंसे अखोइना हाइजैसे याद्रे हाइरगदी अखोइना लेंगाक लोइ लेंगाक मपु इरिबा मोइसिंसिदा कौरगा अखोइगी फुरुपतगी ओइरे अतोबा फुरुपतगी ओइरे सुगुम सुगुम्बा अमा लei मिtain एसटी तान बदैसिदा लेरिबा मनुंग लेनरिबा चयनबा सिंसिंसे सिसिगी पॉइंट सिनि सिगी पॉइंट से अखोइ खनसि नोइना अपामदबना करिनो मोइ पामना करिनो का फमिनार कान वरि सानबसिबु सि सरकारगी सिनबम थोकपा पॉलिसी नत्राबा अखोइना अखोइना ओइना तौ लेरेबा खना अखोइदा येपा मिदो अखोइ गं थेंना लेरे वरि साना लेरे तालिबा डिमांडना सरकारदा अखोइना वरि सानाइना प्रजागी मरक्ता अदुना येखाइ थिंगाबे मयाम सिजिगी खुदोंग चाबा लेंगांगना डिमांड सि अखोइगी पोसिदैसिदा थौसाबिद्रबनिना अखोइगी मपि मपा ओइबा मयामना थौसाबिद्रबनिना अतोपा कम्युनिटी मयाम नु खुदोंग चाबा लौरेबा अखोइ तौनी तौ लेरेना अदुना पेट लाउबसु मोइगी पेट लाउबसु अमगी कम्युनिटी अतोना बतौरादि अदुरम दोइ चले मितैजिना मेजॉरिटी काय दु मेजॉरिटी ओइगिने 61 ओइरम 1960 गे दाइदा 61 कैनोदा परसेंटेज ओइरम 48 तले हंदरा अखोइना कमाइना मेजॉरिटी ओइगिने कराइ दनोबा लेफम लेरक्त्रे मी मसिंग तिकत्र हंदरे दि तागदि अखोइना ngasai लाउरिबा मयाम सिंगसिदि अखोइ आइडेंटिटी सर्वाइवल इक्वेशन लाउरिबा लाइबा मयाम सिंगसिदि अखोइ थाजब लेरक्त्रबनिना नुइदा अखोइना हाइबा पोसिंगजे ताबिद्रबनिना अखोइगिदमत कैम तौबिद्रबनिना अखोइदि इलेक्शन से याउजररोइगे अखोइ तोक्चरगे नुइदा थाजब थमद्रे हाइबगी वाफमदुनि